Pakshadempum Uipamar Uipapau update Tauxari. North Korea short range ballistic missile ani Acida Capson Gray. North Korea no Majinumita Isigi Maikaida short range ballistic missile SRVM ani Kapre and South Korean military na Pongdokre. Mamangkilometer Seoul Amazon Washington na US aircraft carrier amba Yaukiba naval exercise amba Losin Kiba Matunda Kongtangasi Lakbani. Joint Chief of Staff JCS na Haiki Madudi Lokir Matamda Ipung Amagaminit ni Fuganifan Amasung Amagaminit Jankai Ginipan Kimaragda Gangwon Province ki Monsoon area dagi Pangto Kipat launching ado Makwada detect tauke Misang singado Quadigi Yang Mak Mangagi speed the kilometer Mafudra Rom Wangna Amadi kilometer Somi Yankai Rom Sana Faiki Anna Yonhap News Agency Girifona Hairi Seoul Riba observers singi matungina distance amasung altitude adu yenglaga projects tal sing adu KN-25 and akangdaba multiple rocket launch system amatagi kapkipa support large caliber missile sing soidana oigani ana longnage saibulani gi manungda North Korea na lamdam aduda missile kaptuna ka hobagi thong chadabada khwaidagi novo wedber launch adu thangsna bita USS Ronald Reagan Carrier Job South Korea US exercise amadi Sagol Sinabita Japan ga luina na pangthokiba misang sing ki waiba trilateral training loisin kiba matung da pangthokiba ne Amromda misat launch adu North Korea ki ruling works party audo kiba sai umputara taret mafung phaba namit ki nongma mang oina na pangthokliba ne Korean Peninsula da natana international community ki marata phibam da chauna sogan ga da khongthang am oina handakta North Korea na paringnaina ballistic missile sing Kapkivani ana JCS reporting the Tower text message amada phongdoke message adu the note ki kahubagi thong sing the UN Security Council ki resolution sing action na khongkhong nai ana supan ke makatarakwa atop pauda Myanmar gi Swadagon the Buddhist ki lat festival phangthok na da pamyo cha ka 10 gre Myanmar gi Swadagon Pagoda the Tradic Youth Festival Mongi Thorum Pangthok na bagi damakta Buddhist devotees chakya amatin kre an official report amagi matungina phongdokle Hauki basahida ku sa thakraba matung dalepa kasida kangkhong chai bagi pibam ama mayuk nariba asina maram oraga masing yam daba miyoisina laigi thorum achida sarugyari nabit humni supna pangthok daba festival asi marwena gautam budhan atyadagi kumtharak bagi ningsing tuna thorum basi pangthok bane Hariba Harum Masdam Hausagi when the Kendall Parks and a Tan Bagaloina Masu Mabelgi Opa Mai Tandana Jumabade Lambida Lighting Lamihari Nasio Angan Bamatam the commercial of Yankonda Miyukan Parents Sana Lipton Sana Toblava Siwagadon Pedagoda like Rumnaki Menmargi Wanadi Siadagon Pegoda Asi Quadigi Maru Erba Body Side Amawari Local Chronicle Sing the Fondo Kibda Siadago Pedogada Budagi Masamlay Habasida Tajanari Bane Swadagon Pegodagi Marueba complex as the Masing Yamlaba Mui Kana Creek in an 10K. How give us a hikag Matamasda Equinamafam Masda like Rumpalak Pangam Kide at the Bangasig in a bit Asida day. I wina Nandalak the Gambis in a drink that like Rumbagitanza Lahuna Bahona Bane Bori devotee Amadafongdoke. English Sigani Amagi Matam the Myanmar military Juntan Ong Sancho Senior government Bomba from Zing Tokra Bamatong Tarak Day. Laiba kasi ko kutok na pagitawag sing sa tato na lahak padagi sen lon gi piyom da sok silak labane Hauki basahida juntana thari yut ki thorum asi pangthok na pagitamak fajina na thamle gi ba protester sa kya amasum baral ngakpi re law thoki bane masina maram oraga masing jam labam yu sin jel gi get ta thomsil lakhi ba galoi na makoi gi fajin no leiba imong manung gi biyo singa amukan na una fangge adu basali basahi asi gi onadi thari yut ki thorum asta military maral kokpi an law thoki bet lai khite West Bank da ungkat na vna mi paiba amadi angwai tukasa bagi atmosphere amalakan gani. West Bank da ungkat na vna hanggat pan Israeli amasung Palestinian gi maragda kiwa amana ama tukat chaba amadi sauna bagi atmosphere amalakan gani ada UN gi senior official amana warning tawre. Thangchana mita UN Special Coordinator for the Middle East Peace Process to Venice Lena agency da thake press statement amad hai ki madude nagalani ki marakta political ki sa abayaba phibam amagi mami lakan hana bagi damakta madauda ba initiative sing lokon ada bagi lambi phana da bakudak ta ongkhana ba phibam hantan ba mathautai agency ki report na Palestinian Ministry of Al ki waral paladuna hairi madude ira yamasung thangchun mita West Bank ki town amasung palace kya da Israeli lan misina nawai ka fada Palestinian mari seki amasung atai kya amasung asok apan nangke
Ministry asigi matungina haukiba January gi angan basarukdagi Israeli lanmisina Palestinian chama hena harkre haukiba March-dagi Israeli city singda Palestinian singna sathagiba attack singda Israeli taragani fan sikre West Bank amasung East Jerusalem da security ki phibam soksilakliba aduga nungnangba phongtokpaga loinana Wednesday Lena Israeli amasung Palestinian singda ingsekpa phibam anjin hananaba amadi makhatana Iran sagatana ba apel daukre West Bank gi town amadi village singda security ki phibam irai lena soksil haliba aduna ground da sathanariba thawong singda thuna ahongba lakhanba mathau tare habasi ulli ana hawjik leiriba phibam madu balla khaliba manunggi security amadi political issue singam yang singsiladuna mahana phongdoki irai numita senior Palestinian official amana United States da kudakta miyang sangnada pamade Israeli army bu West Bank da Palestinian sing hatpa lebanon bataksin ki Palestinian presidency ki spokesman Navin Abu Rudin ena US ta kudakta miyang changduna West Bank da namet khuding ki tholiba crime sing lebanon ba taksin ki bagaloina adugma crime sing aduna matung tabada kana amatana thingba yaroi daba arugo phibum kya lakhan gani ansuma na makatana phongdoki Island da petrol station da pokhai bada mioi tara sire Island gi Donegal da leba petrol station amada pokhai bagi thawdok ama thoki bagaloina primary school tamli binupi masa ama yawna mioi tara sikre aina Irish police na thangchana meta phongdokre Police na victim punamak was aduna chawna sokhaliba Apple Green petrol station leiriba Grislov area da gini abse confirm tawke irai numita petrol station aduga loinana convenience store da thokiba pokhai bagi thawdok aduna akoi bada leiriba building sing amasung car sing yawna park sana amanga da thogan ki ana media report sing haire pokhai bagi thawdok adu Republic of Ireland gi awang nong chup thangba sidai ganakna ba Grislov ki mafam amada leiba Apple Green petrol station da nongthil pung hongi matungda ikan kan hadana thoki bane thibomba amade mi kan bagi thabak sing leptana sadari tawigum masung police na misi minagi masing hengalakani hanadi pande pokhai bagi thawdok adu ki maram haujuk phaw khang bangamdri amade mi thibahum bagi thabak akai atoi marakta satharibo oibana police na inquiry ama sathabagi wafam lauthoropa leitri aire India gi Ukraine gi lan loisana ba khongthang thagat pawkre Russia na di taningdri Poland ambassador India na Ukraine da sathari lan asi loisana na bagi damakta laukhulakpa khongthang da thagat pawkre adumanabak Russia na wafam asi taningdri hana India da leiriba Poland gi ambassador Adam Boralkowski na phangdokre man hai gi bada Ukraine gi jamthang aduna leiriba leibak Poland na lan gi obanang da balpak asta humanitarian amadi military gi oiba mateng pire Ukraine gi mioi million 6.8 Poland da sensel hakiba asigi manung da nupi amadi anghang singda sada marfudra oire ada the Nord Stream pipeline da mahan takhan ki bagi thawong ama sathagiba adu marwena Russia na sathariba lan asigi sarogama oiri bane Putin Ukraine da sathariba lan mai pakna da bagi damak magal makha kya gi khuzul thorang sing paikale Energy resource ki trade asi energy war ki area mo oire India ki Prime Minister Narendra Modi na Russia amadi Ukraine ki president da lan loisina da bagi wafam taksin ki bani magna santi ki weba wafam makatana sathana bagi wafam taksin ke India ki Prime Minister Narendra Modi na Russia ki President Vladimir Putin da aujiti lan ki matam nadre santi ki matam ni ana khangan ki pa wafam utu malem gi leba ki hana thagana ki bani ado Russia ki President Vladimir Putin na di Prime Minister Modi ki wafam adu taning da bagi phibam da leiriba si noai taningai oi aina Poland ki ambassador asina haire India ki Prime Minister Narendra Modi ne Ukraine ki President Volodymyr Zelensky ga wari sana ki bamatam da so santi oi pamong da thabak baikhat minana ba amadi democratic ki niti sali balabak sing ki mapangal kan kan anana batak sing ki bane Narendra Modi na September tang tara ga taruk da Uzbekistan da sadhagi ba bilateral meeting amada ngasi ge Iran di lan ki Iran ate marabaduna Ukraine da sathari balana se loisina na batak sing ki ba loinana saukhulak li balabak sing na sanatang na ba amadi thawgi awat baleriba asigi nungnang baleriba asi marwena khanna naina ba taksin ge masigi matung tarakpada October marida India gi Prime Minister Modi na Ukraine gi President Volodymyr Zelensky ga telephone da wari sana ki bada yang thina bagi oriba thong punamak lebaga diplomacy ona wari sana bagi khudang da lana si loisina na bataksin ge Modi na hai ki bada military na leiriba wathoka si kaidawai da solution parak pangamloi loina ni India gi santi gi effort mateng pangna da bagi damak da sem saduna lai Nagalamarom da US na tawanda $1 billion 1.1 gi khulai yona na ba Ukraine da Russia gi drone thengna na ba bumpier weapon system pi ga dawre China na tawanda akan ba military trade sa dariba si thengna na ba gi damak da Biden administration na US $1 billion 1.1 gi khusukulai sing yona na ba duga Ukraine da na Russia na Iran na saba
Daily drone thengna Pamphier weapon system pinanaba US Congress tagi aba lawnaba thabrang tawri haire Taiwan gi akoi ising ki lamdam gi saruk ta China na lang gi exercise park sana pang thoraki ba asina maram oraka island nasna se mikum naum sing na leiri pani Chinese People Liberation Army PLA na Taiwan da exclusive economic zone EEZ da live fire on military exercise pang thoki ba asina maram oraka Taiwan na mikum naum sing na lein na bagi khong thang adu lawkhalaki bane Panbi abadi September ki tang amada Taiwanese Ministry of National Defense MND na lauto ki ba awafam umdalepa kasegi armed force na Kinmen Island ki area da nong tagdagi photo lauram ba civilian drone ama kap thakre Kinmen Island asi marwe na mainland sana ki khanong phok thangba samudra khongkhan ki lamdam ki saruk da laibane Agas ki tang kun gani fan da Taiwan ki maikei dagi phongto ki bada ithalebak asigi army drone fencing pass lakpa matamda madubo thengna bagi damakta darkar oiba section tharong lawkhalle Masih kisah ruku na drone fencing atau na pasilak pematamda radio warning isu tawwa amadi signal 500 sing bakap tanah mafam aduda sang silak na bagi warning pekane kari kumapiri po warning adu pathausa na drone plane adu pasilak labadi kap thagani abagi wafam phongdorakle China ki unmanned aerial vehicle sing na Taiwanese air space launch na niyam thoga abagi thaw masathara khraba matungda Taiwan da pasilak liver drone fencing adu kap thana bagi wari pasi laurakibane Matsu Island su China ki drone plane sing pasilak luka photo nambagi thawong sing toina chatharakle China madi Russia na chatharakli ba akiba pibagi thawong sing asi thekna na bagi damakta US na lokulapa khongthang oina drone plane sing kap thana bagi damakta Pamphier system piragani Florida da best of L3RS technology Melbourne na developed of Pamphier system asigi asangba Londa da vehicle agnostic modular Penetized rocket equipment haibani Harva Pamphier system asi apik makal gi rocket launcher barrel mari pale Masih marwena ground target distract tawna ba madi nimna paibu aircraft toidok hendok na drone sing bakap thapadi yamna afaba makal gi kulai sing ne Meta da Pentagon na Ukraine da piragani handa lauto ki ba AVKWS2 rocket kumba Pamphier rocket system asijo MM70 gi laser guided rocket ka fangame China amadi Russia na akido jung piri ba Ukraine amadi Taiwan na singba lebak sing asida US na akhanaba Pamphier rocket system asi pinanaba gi wafam khanara khibane Azu Russia na Ukraine da sathari patlan asida US ki maikeda gi Pamphier system phangkhadori ba asi Ukraine na han lebak oiragani mathang sehi gi angan ba saruk dadi harba system asi piraba yana laire aire Palestine ki gunmen sing na Jerusalem da leiba Israel gi dofi lanmi sing kapton hatkre Palestine ki lanmi sing na yulo na ba Jumlolan da leiriba Jerusalem ki nongpok thangbada leiriba Israel ki military checkpoint amada hokiba thangsinami ki ahingda Fongna nomi kapsilakpadagi Israel ki lanmi nufi ama hatkre aduga atopa nufi lanmi amana sathi na sowankre an Israel authority na phangdorakle Tawdoga du thokraba pung amagi matungda Israel ki military sina makoin occupied topo West Bank da operation sathaduna Palestine ki teenager ani hatkre haire Tawdog asi aukiba sahi taret asigi manungda khwaidagi andakta nauna thokpa hana sonabagi tawdogne Tawdog asi Israel ki sayul ama chukna pangthokba Sukkot holiday ki harau kumai pangthokiba pungkun mari fadangai talakda thokiba tawdogne Adogum laba harau kumai ki tawdog adu da jiw lising tara henbana holi city adu da laktuna kumai adu ba yangba yawke haire Thangchu namit ki ahing dong yaida nongpok thangba Jerusalem ki Swaford refugee camp manak nak na leiba military checkpoint adu da Palestine ki lanmi sing adu da lepta na nongbi round kaya kapsilakibani police na pirakpa paw amagi matungina masak khangdaba kulai paiba music adu na car amadagi Kumtharakla checkpost adu tamna phongna nongmai kapsilakibani Tawdog adu Israel gi nupi police ama sathi na sogan ki loina security guard sing adu so makoi kem tana sensin ba ngamdringai da nongmai na kapsin ki Tawdog adu gi nongalakwa ngasi nongmai jin namiki ayukta soglaba soldier nupi adu sire handa law thoraki magi sahi taraga mapanda ngai bane Matung tabada Israel police na attacker sing adu theba humbagi thabak sataba hauke makoina special force amadi helicopter sing sinaduna gunman sing adu theba gi thabak hauke Police na pungdorok pada ngasi nong majin ubet ki angan basarok da attack ama yaurong gani haina sing nawa miyoy ama phagat pangamki makhatana miyoy adu uhang pahong na bagi thabak chathari haire Tawdog asi ki matang da Israel ki Prime Minister Yair Lapid na pungdorok pada ngasi ahing thokiba tawdog asina lebak asigi mifung kodi magi thamoi na chawna China thamoi da chawda China pire loithan da laikhitraba soldier adu ki imung manung na nagoriba awa pada sarok yare Israel na jumro na lebak sing Lal hobagi thabak chataduna kaidong da maithi papi bangam loi ngasina bidang phobagi manungda Israel na akan mamong dalaman sing na bakongtang lawkhat kani ana phongdokre Komjing lising amaga sampan ombuga tariat da Israel na is Jerusalem bo lauksin thuna Israel da annex tawki baga loina na Jerusalem bo malem gi thak Israel gi lam amani ana sakang gi ba laikra bane
Maramadu nongpok tangpa Jerusalem gi sarukasi yauna lebakasi gi khwadigi sianglaba holy site amani hana khangnaba galoinana lebakasi gi konung oituna lakhibani makadana Jerusalem asigi Palestine gi konung ehoragani hana supongdogle Israel gi hana dagi hona makoina lauksil laba West Bank gi saruk singda sadhawa raising them yu kya faba gi thokdok thoktuna lakle loinana Palestinian kampuna Israel manung ta tamthiba attack kya leptuna sathaduna lakhibani Lebakasi military sina yamna thongna fana Palestine gi city janin amadi Nablus ta henba miyang thamduna section nama khoi gi attack sing dagi ngak thokna ba sem sadun leiribani haibo wafam su prime minister na makata na phongdorakle nagalamrum da Iran gi Iran chayul mari sangchilagle yamna na oribin pi ama dress code thugai aituna moral deep police na phagraga police custody de sekhibagi thokdo kamari ainana Iran da Sia Islam ki dharma gi sarkar mayukta mising na pak sana protest tawkiba du sayul mari sangchalakre ngarang juma fung kya akan bi irang thoki amasung yamrabada mi ani seki ana pawgi sourcing da haire protester sina sarkar ki mayukta kholau per lauki amasung du bising ki makok kupna na ba adu laukthokna protest tawki mafum kya da commercial strike tawkiba maram na karbar mafum sing thonglon ke ngarang hackers in lebak asigi sarkar na chalaiba television su second tara mga hack tawki lebakasi ki supreme leader Ayatollah Ali Khamenei gi footage ama thari gi hacker singna thari de hacker sina Khamenei gi photo amasung mairi na question ba ama thagalaki madoi khona kusam nabiyu lekhot piyu an avel tawki Khamenei da haibu oina na gi khujin dagi ehoi gi na sing ikyang sentari haiba masu thage madugi picture adu second tara mga thagalingai da background da protesters sina sakba nupi punsi ningkha tamba haibi isai amasu mayeka punna thage Panbaja abadi hogi ba September tara ga darita mahasa ameni kovi sayita kungani thoi khak tangai ribi Kardis Navi ama police custody da siki badagi lairon chan krapa matung dalepa kaside irang thora kibani police na didu vi adu masagi ana badagi sibani haire adu bimungi mising amasung atai kyanati makok ta kapsin badagi siki bani haire adu bimungi mising amasung atai kyanati makok ta kansin badagi siki bani haire Russian force in the Satakiba attack the Muytaraga Taruk Sigre, Crimea Gambri Lenavo, facilities in Action and above Fudina Kangangre. Russian force in Aukiva, and the Ukraine Zaporizhia city, the Satakiba attacked the apartment building Kia Mangtakiba Loidana, Yamdaba the Muytaraga Taret Sigre, and an Amazon Bita, Ukraine city as a top official Amadafondoragli. City Council Secretary Eratuli Kuptevna, Aikimadudi, City Aduda Ahinkimatamda, Aroget Kia Kapsula Kiamade. Edegadu da yamrabada lanai yum mga pungtum tum nama taki amadi atay yum ni furom so akaya toy thoki ate akay adu Ukrainian military na su edegadu Ukrainian military na su kampam tawki amasung madudam yui kya misi mina thoki hana fong thoki Israigadu thangsu namita thoki ba fokai bagi tawdok amada Crimean Peninsula ka Russia ka samdari ba thong amagi sarukara akaya toy thoki ba matung da satharaki bani fokai ba adu da Kremlin na Ukraine ki khadang ba sarukan ton tong na bhona pada maroi pa supply road amo ena sinari ba lambi amadi thong atu amangata thoki bani matuna lamdam adu da laiba Russian power ki symbol da sogali an launare auki basayul kya asda Zaporizhia city asi sel attack kya ki target oike masi Ukraine na control to lamdam adu ki sarukni amasung auki basayul da area du international law khongkaung na Russian president Vladimir Putin da loksin ke azu Russian na control to sin krap lamdam adu ki sarukamada Europe ki khwaidigi chawbu oriba Zaporizhia nuclear power plant lairibani nuclear plant adu nakalani ki landa hanjin hanjin na achawa khudong thibal agan gada bamongda target tawba laikhrabani hanjin hanjin na cell attack sathabadagi plant adugi aroiva external power source power mangtaki and UN nuclear watchdog na thangchna beta phongdoke azu plant adu emergency diesel generator singki mipan tangdu na lairibani Crimea gi thongde sathagi attack adu kana amatna claim tawba laitrabaso madura Russia da asoba safu amapi ana launa bakaloinana madura conflict adu khendalu silhalakpa yai an observers in phongdong na de Russia ki lawmaker kharana President Putin da special military operation adu gi mota counter terrorism attack ama lauktok na badak silebani oiglive phibam adu President Putin na Crimea ka mari leina facility singak senanava akan bakong dang silaukan na order tawkhre thangjanamit ki angan bada kilometer taraga mapan sangba Crimea ki thong adu da azawa pokai ki tawdok ama thokraba matung da thong adu semjinduna car ama dipasna singba chalan bahukre thong adu ki railway service hanakumna bapung pana hanjilan kre Crimea masung Peninsula asigi maru eba gas pipeline samna liba port Great Kursk Strait fauriba transport ngak senan bagi akan basekin tawang silokat pa yana bagi degree ama Russian President Vladimir Putin na sandauge Kremlin thangjon bitte phongdu phongkiba degree dugi matugina President Putin na Russian Federal Security Service ta facilitating adubo effective oina ngak senan bagi tawang sing
langnaba amadi matubo coordinate tawna khangan ke thangja namiki angan badalambi gi thong aduda truck ama pokhai ki baga loina kemia peninsula tamna cheliba train amagi fuel tank tarit mai chakhan ki bani blast aduda mioi hom se ke maka tarakwa atofa sana bagi pauda National Games 2022 judo da inungan bi usu da Lakshmi da gold fangki baga loina Indovola amasung Kapitas na bronze lawgre Laibaga sigi masin tungkalagli bi judoka takhelambam inungan bina mahaki thodogen dop performance adu kahendana utfa ngamduna judo da Manipur ki anisba gol khodol tamgre loina konjempam Lakshmi gi gonna games asida matik chana medal lawgani aina fariba usu competition ki jo medal account hangkre amadi sahi nawriba judoka maibam Indovola amadi triathlete category Kapitas na bronze pangre boxing ki dasu nufa amasu nupi amam semi final changduna medal confirm hoigre Gujarat National Games asigi taraga mathoi chanba namit phawada Manipur na gold taraga taret silver manga amasung bronze medal tara manga da punna medal kuntraga taret fangduna medal telegi mapal suba mafam da lengdana laire aroiba da content sing asigi markuiba pau khara asiba pau dam jariba Manipur local news YouTube channel asidagi yangberiba punama padaga jari channel isna dom da kana badi subscribe tawi business subscribe tawi romoloina like and share tawu su kawi ka nupna makpo amakhanna thagajari